Manipur KAIRAKLABADI SHIBA-NABA KIDABAGI Phivam ama LAKKADABA MARAMNA Athubada Mahousagi Tangdu-Leitaba Phivam Hanjinnaba Governor na Poram Yatkadabani HAINA KHWAIRAMBAND KEITHEL Joint Coordinating Committee ki CONVENOR LAISHRAM MEMA PHONGDORAKLI Wafamasi MST ki Basta Manipur Thaba Yaroi HAINA Gwaltabida Maharajman ki Personal Singna Chatharakiba Thawung Adugi Matangda Manipur ki Governor na Tumina Leshinbagi Thawung Adugi Mayokta Paumi Singa Unaba Amada Mahakna Phongdokibani KHWAIRAMBAND Thangal KEITHEL da Paumi Singa Unaba Aduda El MEMA Hai President Rule Leiriba State Asida Center na Miyam ki ihul khangna thabak tawraktaba asina Miyam hena saunabagi machak ama ohele Gwaltabida thokiba thodok adugi matangda Manipur ki Chief Secretary na adugumba order amata thokiba leite haina sengdokre matang asida hainingbadi Manipur ki Governor amasung Chief Secretary ase Maharajman ki makhada leirabra haibasini madunataba taragati karigidamak hozik fawba personal sing adugi mathakta action local tribunal Governor Ajay Kumar Balana Sirili Festival da saruk yaruba adu karamba state ki Governor oina chatlubano haibadusu numit humnige manungda miyamda sengdokadabani haina mahakna makhatana phongdokhi Chief Secretary na wa sengdo ine na koi haigiba lekte Governor amadi Chief Secretary singsia adugumba kaino du daida security dugi numitu da chethe pa yaro ena Manipur thaba yaro hariba nupa dugi makhada leibra haiba wahangsia sine bai koina thole ise hujia aduga natragadi ma kaigidamta khudakta mabu mana oiriba service tu dagi karigidamakta mabu suspend tawdabano Governor na ukhulda siroi lelegi function yaw chatpache Manipur gi Governor oina chapiribra natraga kuki singi lit tawraga kuki leni haina khallaga chapiribra haiba wahangsia sigi pakhuma matang ima ibenda numit hunigi manungda pibiu haibasima media gi thongda simaga haijage Paumi Singa Unaba Aduda Saruk Yakibi Committee Asige Secretary Y Ibeyai Manahai MST ki Basta Manipur Thaba Yaroi Hairibase Kangleipak Oina Tharu Hairibra BJP ge lengak matamda thokliba wathok lanthok pumnamak Puwarida Mayekla na Lehoragadaba ngaktani Jun 19 amadi kumja English ngani kunhumdoi gi May 3 gi thodok thokraba matung hawjikna Manipur Thaba Yaroi haiba wathok amamuk thorapa asina miyam aduki matek penadre asigumba matang asida lengak semgani haidana miyamda utchairiba MLA singi thawung ekhoi pamtre Athubada Manipur Legislative Assembly dissolved tawduna Manipur kaningba mihut sing khalaga Leibak kan minnarasi haina mahakna makhata ki Akhoi paza se awabagi ipak ta tare ba 18 June karamba mati na thoki ba matam da thoki thar me kanagi matam da thoki haiba se BJP na tawba pamba matam da thokpani haiba se Manipur gi itihas laana leihawragadaba pothak ama khangni aduga BJP na PR amuk thamanba adudagi amuk BJP na government semani semoi adu ada na kadar sanadana leibak myam da utchai base paza myam wan basili base pamjadare lepiro punamakse sarkar se dissolve tawiro anauba ngama leibak ki damakta ningba paza thokpiraga ima leibak kanminasi